ꯅꯤꯡꯊꯧꯖꯝ ꯔꯣꯕꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯋꯥꯡꯖꯤꯡ ꯕꯖꯥꯔꯗ ꯂꯩꯕ ꯗꯨꯀꯥꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯃꯇꯥꯡꯗ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ (ꯀꯦꯁꯤꯄꯤ)ꯅ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯤ꯫ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯨꯞ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯝ. ꯄꯨꯟꯁꯤꯕ ꯃꯩꯇꯩꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯅꯤꯡꯊꯧꯖꯝ ꯔꯣꯕꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯋꯥꯡꯖꯤꯡ ꯕꯖꯥꯔꯗ ꯂꯩꯕ ꯗꯨꯀꯥꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯀꯣꯝꯔꯦꯗꯁꯤꯡꯅ ꯆꯠꯊꯈꯤꯕꯅꯤ꯫ ꯔꯣꯕꯦꯟꯅ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯒ ꯃꯥꯟꯅꯔꯒ ꯀ꯭ꯋꯥ ꯃꯅꯥ ꯂꯂꯣꯟꯕꯒꯤ ꯁꯤꯟꯗꯤꯀꯦꯠ ꯑꯃꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯩꯔꯤ꯫ ꯄꯩꯁꯥ ꯈꯔ ꯍꯦꯟꯅ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯁꯤꯟꯗꯤꯀꯦꯠ ꯑꯗꯨꯒ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔꯒꯤ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯍꯥꯛꯅ ꯌꯥꯎꯔꯤꯕ ꯁꯤꯟꯗꯤꯀꯦꯠ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯕ ꯀꯨꯀꯤ ꯖꯣꯟ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞꯁꯤꯡꯗ ꯂꯨꯄꯥ ꯈꯧꯖꯥꯎ ꯄꯤꯗꯨꯅ ꯀꯪꯂꯩꯄꯥꯛꯇ ꯀ꯭ꯋꯥ ꯃꯅꯥ, ꯖꯔꯗꯥ ꯑꯃꯁꯨꯡ ꯑꯇꯩ ꯃꯌꯥꯏ ꯀꯥꯏꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕꯅꯤ꯫ ꯀꯪꯂꯩꯄꯥꯛꯇ ꯀꯨꯀꯤ ꯖꯣꯟ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯂꯥꯟ ꯆꯠꯊꯕ ꯉꯝꯂꯛꯂꯤꯕꯁꯤ ꯑꯁꯤꯒꯨꯝꯕ ꯁꯤꯟꯗꯤꯀꯦꯠꯁꯤꯡ ꯑꯁꯤꯅ ꯂꯦꯞꯄ ꯅꯥꯏꯗꯅ ꯄꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯁꯥꯒꯠꯂꯛꯄ ꯄꯥꯋꯔ ꯑꯗꯨꯅꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯁꯦꯟꯗꯣꯡ ꯈꯔ ꯌꯥꯝꯅ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯁꯤꯒꯨꯝꯕ ꯁꯤꯟꯗꯤꯀꯦꯠ ꯈꯔꯅ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯀꯤ ꯃꯥꯌꯣꯛꯇ ꯍꯥꯏꯔꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯅꯤꯡꯊꯧꯖꯝ ꯔꯣꯕꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯄꯥꯔꯇꯤꯅ ꯄꯤꯕ ꯋꯥꯔꯅꯤꯡꯒꯤ ꯃꯇꯨꯡꯗ ꯐꯥꯎꯕ ꯁꯦꯟꯗꯣꯡ ꯆꯥꯎꯅ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯂꯩꯕꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ ꯁꯤꯟꯗꯤꯀꯦꯠ ꯑꯗꯨꯒ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯄꯨ ꯃꯈꯣꯡꯗ ꯀꯥꯞꯇꯨꯅ ꯋꯥꯔꯛꯅꯕꯒꯤ ꯁ꯭ꯇꯦꯟꯗꯤꯡ ꯑꯣꯔꯗꯔ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥ ꯐꯪꯗꯕꯗꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯁꯣꯛꯑꯣꯏꯗꯕ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯑꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯆꯩꯔꯥꯛ ꯄꯤꯅꯕ ꯄꯥꯔꯇꯤꯒꯤ ꯀꯝꯔꯦꯗꯁꯤꯡ ꯑꯗꯨꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯗ꯭ꯔꯒ ꯂꯦꯞꯇꯅ ꯄꯨꯁꯤꯜꯂꯛꯄꯅ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯀꯥꯏꯕ ꯄꯤꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯪꯂꯤꯕ ꯁꯤꯟꯊꯦꯇꯤꯛ ꯗ꯭ꯔꯒꯀꯤ ꯆꯥꯗ 90ꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯊꯥꯖꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ꯫ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯔꯦꯚꯤꯅ꯭ꯌꯨ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯃꯁꯨꯡ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯅꯦꯄꯥꯜ, ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯗ ꯑꯥꯏꯟ ꯀꯥꯏꯅ ꯊꯥꯖꯤꯜꯂꯛꯂꯤꯕ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯪꯂꯤꯕ ꯁꯤꯟꯊꯦꯇꯤꯛ ꯗ꯭ꯔꯒꯀꯤ ꯆꯥꯗ 90ꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯊꯥꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯗ꯭ꯔꯒꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯨꯠꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯕꯥ ꯇꯦꯕ꯭ꯂꯦꯠ ꯑꯁꯤꯅꯤ꯫ ꯌꯥꯕꯥ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯨꯄꯥ 10ꯗ ꯂꯩꯔꯒ ꯏꯟꯗꯤꯌꯟ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ 1,000 ꯂꯨꯄꯥ 1,100 ꯐꯥꯎꯕ ꯌꯣꯜꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟꯠꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯁꯤꯡꯅꯕ ꯀꯌꯥ ꯑꯣꯏꯔꯦ꯫ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯁ꯭ꯃꯒꯂꯔꯁꯤꯡꯅ ꯄꯨꯁꯤꯜꯂꯛꯄꯒꯤ ꯃꯊꯛꯇ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯈꯤꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔꯁꯤꯡꯅ ꯗ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯇ꯭ꯔꯥꯟꯁꯤꯠ ꯄꯣꯏꯟꯠ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯗ꯭ꯔꯒ ꯄꯨꯁꯤꯜꯂꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯔꯤꯕ ꯀꯤꯂꯣꯃꯤꯇꯔ 500 ꯔꯣꯝ ꯁꯥꯡꯕ ꯕꯣꯔꯗꯔꯒꯤ ꯁꯔꯨꯛ ꯑꯁꯤꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒ ꯂꯣꯟꯅꯔꯤꯕ ꯕꯣꯔꯗꯔꯒꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤ ꯑꯁꯨꯛꯄ ꯎꯃꯪ, ꯇꯨꯔꯦꯜ ꯑꯃꯁꯨꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯂꯩꯕꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡ ꯏꯔꯥꯏ ꯂꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯦ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁ꯭ꯃꯒꯂꯔꯁꯤꯡ ꯑꯁꯤꯅ ꯃꯤꯖꯣꯔꯥꯝꯒꯤ ꯆꯥꯝꯐꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯕ ꯇꯥꯏꯇꯨ ꯇꯨꯔꯦꯜ ꯑꯁꯤꯁꯨ ꯗ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯔꯤꯕ ꯖꯣꯈꯥꯋꯥꯊꯥ ꯚꯤꯂꯦꯖ ꯑꯁꯤꯁꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁ꯭ꯃꯒꯂꯔꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯑꯁꯥꯝ ꯇꯝꯅ ꯄꯨꯔꯛꯂꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯁ꯭ꯃꯒꯜ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯩ꯫ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔꯁꯤꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯊꯛꯇ ꯂꯥꯜꯍꯧꯔꯤꯕ ꯆꯤꯟ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯅ ꯕꯦꯛ ꯇꯧꯏ꯫ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔꯁꯤꯡ ꯑꯁꯤꯅ ꯌꯥꯝꯂꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯁꯤꯜꯂꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯃꯦꯊꯥꯝꯐꯦꯇꯥꯃꯥꯏꯟ ꯗ꯭ꯔꯒ ꯇ꯭ꯔꯦꯗ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯦꯟꯗꯣꯡ ꯂꯩꯕ ꯕꯤꯖꯤꯅꯦꯁ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯗ꯭ꯔꯒ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯌꯨꯅꯥꯏꯇꯦꯗ ꯋꯥꯔ ꯁ꯭ꯇꯦꯠ ꯑꯥꯔꯃꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ꯫ ꯍꯥꯏꯔꯤꯕ ꯂꯂꯣꯟꯂꯨꯞ ꯑꯁꯤꯅ ꯆꯍꯤꯒꯤ ꯑꯣꯏꯅ ꯆꯠꯊꯔꯤꯕ ꯗ꯭ꯔꯒꯀꯤ ꯇ꯭ꯔꯦꯗ ꯚꯦꯂꯨ ꯑꯁꯤ ꯂꯨꯄꯥ ꯀꯔꯣꯔ 15 ꯔꯣꯝꯅꯤ꯫ ꯁꯥꯟ ꯁ꯭ꯇꯦꯠ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯄꯤꯄꯜꯁ ꯃꯤꯂꯤꯁꯤꯌꯥ ꯐꯣꯔꯁ ꯑꯁꯤꯁꯨ ꯍꯦꯔꯣꯏꯟ ꯅꯝꯕꯔ
for drug market asid achoba role lori hairibo lalolupsing asigi drug laboratory sing kasin amasung sen state chalairi drug sing asi yolaga phanglakpa senfam sing aduna kusu kulai kya leibada seasonai United Nations ki report matungina Myanmar da methamphetamine drug trafficking gi sang asi lebak aduda military junta na ku tawkhraba patungda khangin hengelaki maru oina Myanmar gi san state asi drug khwaidagi chawna lalonba mafam oiri Myanmar dagi yamlaba drug sing asi lebak asida thajilakpa asina maram oiraga India ki national security da chawna akiba pire maru oina lebak asigi awang nongpok thangba Myanmar ka lonariba border singda drug smuggler singna drug lalonbagi thabak asi chawna sathari Myanmar asi hanadai hongnasu drug khwaidagi chawna lalonba lebak amani sakhangdaba miyoy amana porfam fambi ahal oirabi nupi amagi sanagi lik thattuna pokre tha asigi nipan gi ayuk pung 13 gi minute kunrom taba matamda Imphal East District ki Singjamai Police Station gi manung sanna Waikhom Laikai Lerek Haijanfamda Lafoi amadi Komlayon bi ahal oirabi nupi amagi mangakta siba sanagi lik miyoy amana thatlaga sen khre hairi sanagi lik thatpi khraba porfam fambi nupi asigi maming Sagolchem Memsa mapuroiba laikhidraba Sagolchem Ingosa bi kawi ahal oirabi nupi asi Waikhom Laikai Lerek Haijanfamda Lafoi amadi CM yondun laikhibani hairiba numit asida anguba masugi swift car tongduna lakpa miyai salaba anguba masugi tupi uppa nupa amana car adudagi kumtharaklaga lafoi leikhi lupa sama piba lafoi adu gi senfam adu makut oina piraga ye thangba makut adun ahal oirabi nupi asigi ngaksamda siriba sanagi lik adu thalaga car adu thauraga kutlai thuna senkhi hairi sanagi lik thatpi kharabi ahal oirabi Sagolchem Memsana paukse asida phongdorakhibagi matung inadi sakhangdaw nupa aduna lik adu hek thatpaga car tongduna thokkiba aduda mahakna koiraw lauduna lik thatkhre haina miyamda khanghankhi maduda arambai tekolgi thongmising kharasu Waikhom Laikai Lerek lomdagi thorakpa thengnaduna makhoina swikar adu tanakhi hairi adubu lilong thong lanthokkibaga swikar adu mafam khangdana mangkhibadagi khongul liba ngamkhidabani hairi sanagi lik thatpi khrabi ahal oirabi Memsana makha tana phongdorakhibada mahaki lik adu sana mohor anini lik aduda sana san ani ki jantra amasu yali puna sana mohor ani ga san anini chaurakna lupa lak ani ga lising kul ronge senpham oigani hairi sana thatkhiba asigi matangda mahak masamakna Singjamai Police Station da chatun aibu cherol piduna wakat ki hairi Singjamai Police Station gi kangbuna su thaudok thokphamda latuna thijin humjin gi thabak sathaki thangnabada leiba CCTV camera gi footage yengbada angoba masugi swift car ni gari adugi backlight thalaga nungda mi amasu leiba ubagi footage phangki hairi makha tana Singjamai Police ki kangbuna thijin humjin gi thabak sathari haina su al oribi Sagolchem Memsana phongdokki